ngarang kuki khulai paiba singna nongmai kapselakpadagi hauraga khul ngakthoknabada kuki khulai paiba Taramathoi leikhidraba matungda ngasi ayuk security force na thiba humgi thabak sathabada mayumda leijaba Meeoi yaona boro bekrage khunja ani nongmaina kaptuna hatokpada natana mai thadok piramle hairi thodok asi ngarang kuki lahloba amadi CRPF ani gi marakta akanma mongda khuthokna ringai cherekta zakuradhor karongda leiba khunja sing amadi masagi yumda leijaba Meeoi sing mathwai hingna ba question chena khibani hairi thawai tabu hinglabadi haiduna question chena khibadagi Meeoi tararom thiba khangdana ngarang dagi leirakpadagi ngasi ayuk security force singa khunja singa punna satuna Thiba Khangdana Leiri tabak sathabada karongda leiba el waren sahi humdoibu yumga loinana maina tumna thadoklam khiba thengnar khibani hairi aduga maibam keso kauba sahi humdra mathoi suraba Meeoi amana nongmaina kaptuna halamlaba matung menungsi amadi minungsi leitana mainungda langsilam khibani hairi makhatana Meeoi sing thiba humba sathabada lotuna leiramba o thonglen sahi nipu manga kauba Meeoi amasu tekta kaidana phangde hairi adubo angang nupi amadi ahal yauna Meeoi taruklom kuki khulai paibasing khutta leire haina social media singda photo galena viral oirakli hairibo Meeoi sing asi hojik fawba hinglibra na targana sikrabra khangba ngamdana leire mafam aduda hojiksu security force singna thiba humba gi thabak akan mamong sathari nakal maromda ngarang kuki militant singna CRPF ta landarakpadagi CRPF na khut hanbada kuki militant taramathoi leikidabagi thodok amadi boro bekrage khunja kaya hojik fawba thiba phangdaba yauriba si yenglaga ngasi Jiribam-gi helipad agi boro bekrage ground amada CRPF ki ahenba team sing helicopter gi kuthangda boro bekrada thungkhrai loinana dead body singsu Jiribam da puthorok lagani hairi